Karbi Anglongda Khundasanlakpa Kuki Chatret Manipur Thindokpa Houkhre Assamgi Karbi Anglong Autonomous District Council gi manung chanba Singhasan lamdamda Khundasinduna leiramba Kuki Furup ki miyoi Chatret Manipur Thindokpa gi thabak Houkhre Karbi Anglong Autonomous Council gi Chief Executive Member CEM Member Tuliram Rohongna yumsa kaisa numita phongdokhibada Manipur da mamang chahidagi haurakhiba irang asina maram oiraga Karbi Anglong gi Singhasan lamdamda changjafam lauduna leiramba Kuki sing mayum lamdamda halanba Houkhre Kuki Furup ki luchingba amasung organization kayagi mihut singa wari sanaraba matung miyoi singadu Thindokpagi thabak chathaba haukhibani Security gi checks-in thoranga loinana Thindokpagi achangba senfam sing Council aduna puthokpani hainasu Tuliram Rohongna phongdokhre Mahak nahai Karbi Anglong gi Singhasan Hill Range amasung Bojang lamdamda Imung chamri romgi miyoi lising ama henna changjafam lauduna leirakhibani makhoibu mayum lamdamda halanna hotnabada mateng pangbagi thabaksu paikhatli Kuki Furup ki stakeholder sing mahairoi lup sing village authority amasung Karbi gi organization kayaga mathang wari sanaraba matung asoi engam yauhandana lanjen naraklaba Kuki sing adu thindokhi naba thabak paikhatlakpani hairi Makhoibu namfuda tantokloi adumoinamak social amasung political organization kayaga wari sanaraba matung Thindokpagi thabak adu paikhatpani hairi Karbi Anglong lamdamda lampiduna leihanba haibadu Karbi Anglong gi yelhomi khaktada oigadabani haibasi mayek senglaba wafamni Mafam aduda yelhomi kaya sanglaba matam kayagi mamangdagi khundaduna leiraklabani mapandagi changsilakpa miyoi singda lampiduna leihanba yaroi Manipur gi irang na maram oiraga lanjen naraklibasing Karbi Anglongda leifam piroi yelhomi khaktada lampiba amasung mari leinaba che changsing isu tawbagi thabak paikhatkani Nauna changsilakibasing makhatana leibagi khudong chaba piroi hairi hiramasigi matangda ngarang sumifam ama pangthokpaga loinana waroisinama puraknaba hotnakhre Nakalama romda All Party Hill Leaders Conference ki President J.I. Katharna Tuliram Rohonggi wafamadu yaningdaba phongdokhre Adugumba wafam phongdokpa mahaki mathau nate Karbi Anglongda changjafam lauduna leiriba Kuki sing adu Manipurda irang thokpadagi asoengam thoktuna lanjelakpani Bharatiya Janata Party na Bangladesh macha sing amasung Bihari Singh district aduda Khundasanlakpa matamdadi wafam mamata phongdokte aduga Irang nanglaba Kuki singi matangdadi khetnaba mityeng yengli Karbi Anglong amasung West Karbi Anglong hairiba Assamgi Chingi district sing adu Karbi Anglong Autonomous Council na Indian Constitution 6th schedule makhada leingaklibani District aduda Karbi Kuki Mar amasung thadauna chingba Furup ki miyoi kaya khundaribani Mamangda Karbi amasung Kuki Furup ki marakta ungkhatnaba amadi hingsa gi thodok thokhiba leikre madu lamgi wahaudagini hairi Kumsing Englising ama chamapan maudradagi Englising anigi anganba saruk fawbada thokhiba kanglup ki wathok aduda khutlai paiba Karbi amasung Kuki Furup ki miyoi kaya chenakhibani khutlai paiba singi marakta ungkhatnarakhiba aduna miyoi chamaromgi punsi manghankhi madugi matung Kumsing Englising ani kunmathoida peace agreement sign taunaduna Kuki militant sing amasung Karbi singi marakta leiramba wathok adu loishinkhibani hairi